Video asibu midyeng tabiraba pungnamakpo Gorbachov na ahanmamaktada taramna okchari. Ngasigi video asidi Flipkart ta July gi tang 10 dagina tang 10 fawda chathagadoriba electronic sale asigi matangdani. Hairiba sale asida adomna karam phone sing laihoba matamda kanaba oigani amadi karam phone sing laiba matamda kanaroi haibudugi matangda tentakna semjaba video ni. Ngasigi video asi matang asida haujaragi. Ngasigi list asida ahanba uriba phone asi Poco X3 Pro ni. Hairiba phone asida yauriba Snapdragon 860 hairiba asi flagship processor ni amadi hairiba phone asi lupa lising kun gi makhada leiba khwaidagi phaba best gaming phone ni. Aduna hairiba sale asida Poco X3 Pro phangiba mamal asiga hairagadi yamnamak hongba Snapdragon 860 gi phone oire. Poco X3 Pro lupa lising kun gi makhada phangba khwaidagi phaba gaming phone ni. Hairiba phone asi lupa lising 35 yaudana hairiba sale asida leibi hokta adongi damakta yamnamak phaba option ama oigani. Ani subada uriba phone asi Moto G40 Fusion ni. Hairiba phone asi lupa lising 35 gi makhada leiba afaba phone sing gi manungda amani. Maramaduna sale asida hairiba phone asi leibada thoina mangningai oidi. Mathangda uriba phone asi Mi 10T ni. Hairiba phone asida yauriba processor asi Snapdragon 865 flagship processor ni. Adubo phone asigi display asi Super AMOLED display oidi. Loinana fingerprint asi side mounted fingerprint ni. Hairiba phone asi adomgi apambagi matung ina leibada thoina kaingai oidi. Mathangda uriba phone asi Realme Narzo 30 Pro 5G ni. Hairiba phone asi lupa lising 35 gi range ta leiba 5G support toba afaba phone singi manungda amani. Adubo screen da uriba mamal asi hanadagi hona leiraba mamal ni. Hairiba sale asida kariguma makhal amatagi offer yaudi. Adubo phone asi 5G support toba phone ama leinabagi damakta thiba oiragadi yamna makphaba phone singi manungda amani. Hairiba phone asi lupa lising 35 gi range ta leiba khwaidagi phaba phone aduni. Hairiba phone asida yauriba Dimensity 800U hairiba processor asi Poco M3 Pro 5G da yauriba 700 processor amasung Realme 8 5G da yauriba 700 processor dagi hairiba processor asina hena khudong sagani. Mathangda adomgi screen da uriba phone ani asigi manungda Moto G60 hairiba phone asi lupa lising kun gi makhada leiba afaba phone singi manungda amani. Adubu Realme 7 Pro hairiba phone asidi mamang sahigi phone ni maram aduna hairiba phone asidagi hena anouba phone kaya launch tawkre. Hairiba phone asidi leidabana hena fagani. Mathangda screen da uriba phone ani asigi manungda Realme X7 5G hairiba phone asigi mamal asiga changdam naruba matamda phone asida yauriba Dimensity 800 processor asi mamangda ukiba Realme Narzo 30 Pro hairiba phone aduda yauriba processor adumagni. Maram aduna adomna phone ani asigi manungda Realme Narzo 30 Pro khanbibana hena fagani. Mathangda screen da uriba phone asi Realme Narzo 30A ni. Hairiba phone asi lupa lising 10 gi makhada leiba yamna makphaba phone singi manungda amani. Adubu screen da uriba mamal asi hanadagi hena henkalaga yonba mamal ni. Phone asi hairiba sale asida karingu makhal amatagi offer yaude. Hairiba phone asi lupa lising 9 gi makhada fangba phone ni. Aduna adomna phone asibu leibining lagadi atopa anouba Flipkart ki freedom sale natragana achauba sale ama ngaibibana hena khudung sagani. Mathangda adomgi screen da uriba phone asi Google Pixel 4a ni. Hairiba phone asi flagship phone singi manungda amani. Adubo phone asigi maman asiga yengnaruba matamda phone asida yauriba Snapdragon 730G hairiba processor asi khajitang sana watpa processor ni. Adubo Google gi phone sing asi photo amasung video gi damaktadi yamna makphaba phone singi manungda amani. Hairiba phone sing asida namba photo amasung video sing asi process tawruba matungda yamna ningthijana uba phangi. Aduna hairi adomgi apambagi matung ina leibibada thoina kaingai oidi. Aduna hairiba phone sing asi adomgi apambagi matung ina lobibada thoina mangningai oidi. Mathangda adomgi screen da uriba phone asi OPPO A53s 5G ni. Hairiba phone asi lupa lising 35 gi range ta leiba 5G support toba phone singi manungda amani. Hairiba phone asida yauriba Dimensity 700 hairiba processor asi kachitang downgrade oiba processor ni. Aduna adomna hairiba phone asigi mahutta Realme Narzo 30 Pro 5G hairiba phone asi lobibana hena kudong sagani. Mathangda uriba phone asi Poco M3 Pro 5G ni. Hairiba phone asi lupa lising 35 gi makhada leiba 5G support toba phone singi manungda amani. Hairiba phone asisu adomna lupa lising 35 gi makhada leiba 5G support toba phone ama leibinamagi damakta thiba oiragadi adomgi apambagi matung ina leibibi yaba phone amani.
screen da uriba phone ani asigi manungda Redmi Note 9 hairiba phone asi lupa lising taragi makada phangba khwaidigi faba phone singi manungda amani adubo hairiba phone asi sale asida kariguma makhal amatagi offer yaudi loinana phone asi mamang chahi gi phone ni adomna hairiba phone asibu leibining lagadi atopa achouba sale ama ngaibana hena khudong chagani mathangda screen da uriba phone ani Realme 8 amasung Realme 8 5G hairiba phone ani asigi manungda Realme 8 5G lawbana hena tungi damakta su khudong changai oigani maram aduna Realme 8 oina khanbibana hena fagani Realme 8 5G asi hairiba mamal asimaktada yauriba processor asi Poco M3 Pro da su yawi maram aduna hairiba phone ani asigi manungda adomgi apamba adu khanbada hena khudong changai oigani mathangda screen da uriba phone asi Samsung Galaxy F12 ni hairiba phone asi lupa lising tarani thoigi makhada phangba yamna mak phaba phone singi manungda amani amadi lupa lising tarani thoigi makhada phangba Super AMOLED display support over phone ni hairiba phone asigi akupa details su mamangi video amada phongdok chakravani hairiba video adugi link su I button da bijaramgi mathangda adongi screen da uriba phone asi Realme X7 Pro 5G ni hairiba phone asida yauriba processor asi Dimensity 1000 plus processor ni adomna phone asigi mahutta Realme X7 Pro Max lawibana hena kudong sagani hairiba phone aduda Dimensity 1200 processor yawi Realme X7 Pro Max hojik phawbugi oina lupa lising kuntragi makhada leiba yamna mak phaba overall performance ta yamna phaba phone singi manungda amani mathangda adomgi screen da uriba phone ani asigi manungda Samsung Galaxy F12 hairiba phone asi lupa lising taragi makhada phangba afaba phone singi manungda amani hairiba phone asida Samsung gi latest one UI su yauri maram aduna hairiba phone asi lupa lising taragi makhada leiba phone ama yengbiragadi hairiba phone asi lawiba yaba phone ni mathangda adomgi screen da uriba phone asi iQOO 3 ni hairiba phone asida yauriba processor asi Snapdragon 865 flagship processor ni phone asi lupa lising kun mangagi makhada phangba Snapdragon 865 support over phone singi manungda amani mathangda adomgi screen da uriba phone ani asigi manungda Realme X50 Pro 5G adomna lobibe yai hairiba phone asi lupa lising kun mangagi makhada phangba khwaidigi faba phone singi manungda amani adubo phone asi mamang chahi gi phone ni mathakta pankriba phone sing asi August thagi horpa natragana July thagi luramdaida Flipkart film sale soidana lakani hairiba sale asida yamna chawna discount sing uba phangbigani adomna hairiba sale asi ngaibibasu yamna mak phaba wakalama oigani masini Flipkart ki sale asigi matangda samlapa video adomna asigumba lakadoriba Amazon ki sale asigi matangda su video pambiragadi hairiba video asigi commenta sungsoi soidana ibiramu video asibu minyang tabiriba singna tungdasu asigumlaba anouba video kya sembada pungning thogatpiba oina video asibu like tobiramu channel asibu subscribe tobiramu amadi share tobiramu matungda anouba video amada amuk thengnarasi ngasigi oinadi mayam punmaktagi kainanabagi yathang nijari